उख्रुल लंबीदा पैसेंजर अमदी ड्राइवर फुबदा चेनबा मियोइसिंग पुंग कुनमरीगी मनुंगदा पुथोक्ट्रबदी कुकी सिंग चथोक चसिन तौबा थिंगलकपा याई तांखुलुपसिंग इम्फाल उख्रुल लंबी 202 परिंगी मोंगकोट चेपु खुल मनाक्ता उख्रुल तमना लाकपा विंगर तोंगलकपा पैसेंजर अमदी ड्राइवर बु फु चैरकपदा चेनबा मियोइसिंग पुंग कुनमरीगी मनुंगदा पुथोकदबनी मदु नत्रबदी इम्फाल उख्रुल लंबी अमसुंग उख्रुल डिस्ट्रिक्टता कुकी सिंगना चथोक चसिन तौबा थिंगलकपा याई हाइना तांखुलगी तोंगान तोंगान बलुपसिंगना मतम थाखरे काथोका तमनाव लोंगी प्रेसिडेंट Masungmi Jingkai General Secretary Wungmayung Sahai Tangkhul Naga Valley Student Association की President Mathingso Jago General Secretary Warangchan Muibana Punna Kwekpi Duna Thadoraki ultimatum Amada Kuki Sing Imphal Ukhru Lambida Chathariba Passenger Sing Amasung Gari Sing the Kihan Kanganduna Kut Thabagi Thodo a Singarangi Sinahan Banate Passenger Sing the Kihan Kangalaki Badu Monko Chepu Kulgi Chipnasu Taraina Lo de Hari Ultimatum Masina Makatari Badis Chedashida Tolibi Rangasida Ingnatapna Lariba Tangkhulsing Bu Ason Bani Haina Kuki Sing the Kalabadi Madu Aranbawa Colony Kuki Sing Nungsi Chana Himina Bagi Wakalon Tugaiduna Hingsa Sataba Dumakpami Habasi Toki with Togok Sing the Mayek Sing the Taksari Aduba Imphal Ukhru Lambida Chaliba Mui Sing the Makatana Ayat upon Amatapi Yaroi Makatana Palm the Togok Sing Tok the Nabatodo Aduda Chenaba Sing Ultimatum Piribanumit Asidagi Paraga Pungkud Marigi Manung the Putoka Debani Madungam Dravadi Madugi Pal Chapchana Fangani Imphal Ukhru Lambi Yamna Ukhru District Kuki Sing Chatok the Sin Torok Pating Lakpayai Heidi Mizoram the Myanmar refugee Sing Changja from Piru Badagi Watok Lantok Kayana Pik Thale Mizoram the Myanmar refugee Kaya Changja from Piru Badagi drug Yauna Watok Lantok Kayana Pik Thale Mizoram government gi Maike dagi state aduda changja from Loriba Myanmar refugee Sing Makoi gi refugee camp Sing dagi handokta na baharabasu yamna toina Myanmar da chathok chasin tauba amasung drug kamari leinaba case kaya da Chenarakpadagi state adugi chief minister Laldu Homana mathau tarabadi Myanmar refugee Sing the piriba I card Sing adu lokalagani hari minister sina makhata na hari bana refugee Sing asigi marakta Khara Amana state government ge order ngak na chatlabasu refugee khara amadi Mizoram amasung Myanmar border da yamna toina chathok chasin tawbada natana leiba asigi leiriba law fawa thugai ba yaure maramaduna hariba refugee Sing asigi mathakta ain ge oiba thabak sing lokhalagani haina phongdokre loina na Bharat Sarkar ge Ministry of Home Affairs ki Joint Secretary Surinder Bhagat ki maikai degi refugee camp cha leiriba Myanmar Sing Chathok the Naba Harabasu Yamna Toina Mizoram Amasung Myanmar border Chathok Chasen Tauriba Sing Makoi the Piriba Myanmar refugee ni Haina Saktak Liba Card Sing Adu Fawala Kut Kadabani Haina Kangan Kray Mizoram Chief Minister gi Maikai Digi Makatana State Aduda Myanmar refugee Sing it where Liba Fibam Adugi Matangda Union Home Ministry gi Joint Secretary Asida Mayek Sing Natam Laduna refugee camp Chalariba Myanmar Singi Biometric details Sing collection Tobagi Tabak Horagani Haina Sukangan Kray Sasinaba agency Kayana Senda Lambi Kaya Chathari Baduga Mari Lainana Protector General of Immigrant Gi Prosecution Section Thambagi Mathau Taraklay Sasinaba agency Sing Asina Mejurangi Nupa Machama Nupi Macha Kayada China da medical Tamnabani Haiduna Puraga Chatkraga Hauzik agency Sing Aduna Mafam Mama da Fazin Punsinduna Thamki Badagi Tongan Tongan Bakudongcha the Bakaya Mayoknari Haina Fongdoki Man accused Oiriba Longjam Kabaga Loinana Laikidraba Abdul Kadir Mistiki crimes in Yingsin Crime SP Imphal West ki Miyang Makada Subdivisional Police Officer Mayang Imphal ki Thau Puriba Sri Tongbram Bimol Chan Singana Luchingba OC Wangoi PS Investigating Officer Sing Amadi Forensic Expert Sing Yawa Apun Batim Amana Haukiba Jun Tara Amadi Taraga Mathoy Gilona Ba Ahingda Thiba Khangdana Leiruga Samuro Makhalai Kai Maning Nambuturen Mapan da Fumjinduna Leiram Badagi Asibok Chang Wina Funkiba Pau Bitek Chesam Abdul Kadir Elias Achoba Misi Gamari Lainana Chatharakpa investigation ki saruk ama oina man accused oiriba longjam khaba Sing Elias Boyga loinana crime scene yengsin kray loinana crime create taw kray crime scene yengsin ba amadi recreate taw ki mafam Sing adudi Abdul Kadir Elias achobana changlamba mafam yumnam huidro makha laikai mahapupu sin khiba mafam 80 unit 27 QRT cam oiramba mafam Chiam Laisangkhong Amadi Sina Pumnamba Mafam Samuro Makhalaikai Maning Nambul Tural Mapani Forensic Expert Yauba Apunba Team Aduna Yamna Kupna Yingsin Ki Amadi Crime Sin Yingshin Ba Amadi Recreate Toba Adu Ngasi Numiungba Matung Pung Taraga ni Twiga Minitara Manga Dagi Nungtil Pungani Fauba Chataki Haidi Chainana Kanga Chauba Manaba Yumda Khanghandana Changlak Pangamba Spy Drone Miamda Uthokray Chainana Tungan Ba Sacred Mission Singidamakta Design Taukiba Kanaba Kanga Chauba Manaba Spy Drone Sing Adu Miam the Kangan Kray Masina Malem Yato Palaibak Sing da Wakal Kanthan Bagia Chauba Tanja Amapiri Leba Adugi State Media Video the Uthora Kiba Spy Drone Device Adu Aseng Batin Kangi Machu Yauba Maloinana Masa Adusu Machu Amuba Duga
ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨꯁꯨ ꯃꯇꯨ ꯌꯥꯎꯕ ꯑꯣꯏꯍꯟꯗꯨꯅ ꯃꯤꯠꯅ ꯍꯦꯛ ꯌꯦꯡꯕꯗ ꯎꯗꯕ ꯑꯗꯨꯒꯨꯝꯕ ꯗ꯭ꯔꯣꯟ ꯑꯃ ꯑꯣꯏꯔꯤ꯫ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯗ꯭ꯔꯣꯟ ꯑꯁꯤꯒꯤ ꯑꯄꯤꯛꯄ ꯁꯥꯏꯖ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯌꯨꯝ, ꯑꯣꯐꯤꯁ ꯅꯠꯇ꯭ꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯖꯣꯟꯁꯤꯡꯗ ꯄꯥꯏꯁꯤꯜꯍꯟꯗꯨꯅ ꯚꯤꯗꯤꯑꯣ ꯅꯠꯇ꯭ꯔꯒ ꯐꯣꯇꯣꯒ꯭ꯔꯥꯐ ꯀꯌꯥ ꯂꯧꯕ ꯉꯝꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯗ꯭ꯔꯣꯟ ꯑꯁꯤꯅ ꯄꯥꯁꯋꯥꯔꯗ ꯈꯪꯗꯣꯛꯄ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯃꯗ ꯋꯥꯔꯤ ꯁꯥꯅꯔꯤꯕꯁꯤꯡ ꯑꯗꯨ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯄꯨꯈꯤꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩ꯫ ꯃꯈꯣꯏꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯣꯠꯂꯝ ꯅꯠꯇ꯭ꯔꯒ ꯚꯥꯏꯔꯁ ꯀꯌꯥ ꯑꯃꯁꯨ ꯄꯨꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯏꯖꯔꯦꯜꯅ ꯏꯔꯥꯟꯒꯤ ꯑꯌꯥꯇꯣꯂꯥ ꯈꯥꯃꯦꯅꯤ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯂꯦ꯫ ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯃꯅꯨꯡꯗ ꯏꯖꯔꯦꯜꯅ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯂꯥ ꯑꯂꯤ ꯈꯥꯃꯦꯅꯤ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯂꯦ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯗ ꯄꯤꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯏꯖꯔꯦꯜꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯏꯖꯔꯦꯜ ꯀꯥꯇꯁꯅ ꯍꯥꯏ ꯈꯥꯃꯦꯅꯤꯅ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕꯗꯒꯤ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯂꯣꯠꯐꯝ ꯑꯗꯨ ꯈꯪꯂꯝꯕ ꯇꯥꯔꯕꯗꯤ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯂꯝꯒꯅꯤ꯫ ꯂꯥꯟ ꯃꯅꯨꯡꯗ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯅ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤ꯫ ꯍꯥꯟꯅꯗꯤ ꯏꯖꯔꯦꯜꯒꯤ ꯗꯤꯐꯦꯟꯁ ꯐꯣꯔꯁꯦꯁ ꯑꯃꯁꯨꯡ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯏꯔꯥꯟꯒꯤ ꯃꯔꯨꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯕꯒꯤ ꯋꯥꯐꯝ ꯑꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯖꯔꯦꯜꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯌꯥꯇꯣꯂꯥ ꯈꯥꯃꯦꯅꯤꯅ ꯕꯪꯀꯔ ꯑꯃꯗ ꯆꯪꯂꯒ ꯂꯣꯠꯇꯨꯅ ꯂꯩꯈꯤ꯫ ꯃꯍꯥꯛꯀꯤ ꯂꯣꯠꯐꯝ ꯑꯗꯨ ꯏꯖꯔꯦꯜꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗꯕ ꯃꯔꯝꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕꯒꯤ ꯊꯧꯔꯥꯡ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯂꯣꯠꯐꯝ ꯈꯪꯂꯝꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯂꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯄꯨꯂꯤꯁꯅ ꯂꯥꯜꯍꯧꯕ 2 ꯑꯃꯗꯤ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯑꯃ ꯐꯥꯒꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯂꯥꯜꯍꯧꯕ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯉꯔꯥꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ RPF PLAꯒꯤ ꯅꯨꯄꯤ ꯂꯥꯟꯃꯤ ꯑꯃꯁꯨ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯧꯈ꯭ꯔꯥꯛꯄꯝ ꯄ꯭ꯔꯦꯃꯤ ꯗꯦꯕꯤ 49 ꯂꯩꯐꯝ ꯂꯝꯐꯦꯜ PSꯀꯤ ꯃꯅꯨꯡ ꯆꯟꯅ ꯁꯥꯌꯥꯡ ꯀꯣꯟꯊꯧꯖꯝ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯍꯥꯛ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯥꯎꯕꯝ ꯃꯔꯛ ꯉꯥꯉꯣꯝ ꯂꯩꯀꯥꯏ ꯑꯦꯔꯤꯌꯥꯗꯒꯤ ꯐꯥꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ ꯑꯁꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯁꯦꯜ ꯈꯣꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯉꯣꯟꯗꯒꯤ ꯑꯙꯥꯔ ꯀꯥꯔꯗ ꯑꯃ, ꯃꯣꯕꯥꯏꯜ ꯍꯦꯟꯗꯁꯦꯠ 2 ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ KCP PWGꯒꯤ ꯂꯥꯟꯃꯤ ꯑꯃꯁꯨ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯃꯨꯔꯧ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯟꯗꯥꯝ ꯔꯣꯃꯦꯟ ꯁꯤꯡ ꯑꯦꯂꯥꯏꯁ ꯌꯥꯝꯕꯨꯡ 38 ꯀꯧꯏ꯫ ꯂꯩꯐꯝ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯁꯃꯨꯔꯧ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯤꯑꯣꯏ ꯑꯁꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯕꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯂꯦ꯫ ꯃꯉꯣꯟꯗꯒꯤ ꯃꯦꯒꯖꯤꯟ ꯌꯥꯎꯗꯕ ꯄꯤꯁꯇꯣꯜ ꯑꯃ, ꯃꯣꯕꯥꯏꯜ ꯍꯦꯟꯗꯁꯦꯠ ꯑꯃ, ꯑꯙꯥꯔ ꯀꯥꯔꯗ ꯑꯃ ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯑꯃ ꯒꯥꯔꯤꯒ ꯀꯣꯟꯅꯅ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯒꯥꯔꯤꯒ ꯀꯣꯟꯅꯅ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯔꯤꯕꯝ ꯃꯣꯃꯣ ꯑꯦꯂꯥꯏꯁ ꯏꯊꯦꯝ 32 ꯀꯧꯏ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯉꯥꯏꯌꯨꯝꯐꯝ ꯄꯨꯂꯩꯄꯣꯛꯄꯤꯗꯒꯤꯅꯤ꯫ ꯃꯤꯑꯣꯏ ꯑꯁꯤꯅ ꯊꯧꯕꯥꯜ ꯕꯥꯕꯨ ꯕꯖꯥꯔꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯑꯁꯪꯕ ꯃꯆꯨꯒꯤ ꯑꯦꯛꯇꯤꯚꯥ 6G ꯑꯃꯗꯤ ꯒꯥꯔꯤ ꯍꯨꯔꯥꯟꯕꯗ ꯁꯤꯖꯤꯟꯅꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯁꯦꯜꯐ ꯁ꯭ꯇꯥꯔꯇꯔ ꯗꯤꯚꯥꯏꯁ ꯈꯔꯁꯨ ꯐꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯤꯌꯥꯝꯗ ꯅꯣꯡꯃꯩ ꯎꯠꯇꯨꯅ ꯀꯤꯍꯜꯂꯝꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯦ꯫ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯅꯣꯡꯃꯩ ꯎꯠꯇꯨꯅ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯃꯤꯑꯣꯏ ꯑꯃ ꯃꯌꯥꯡ ꯏꯝꯐꯥꯜ ꯄꯨꯂꯤꯁꯅ ꯉꯔꯥꯡ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯦꯡꯒꯨꯟ ꯃꯅꯤꯡ ꯂꯩꯀꯥꯏ ꯀꯩꯊꯦꯜ ꯑꯦꯔꯤꯌꯥꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ MD ꯍꯦꯂꯦꯟ 45 ꯀꯧꯏ꯫ ꯃꯉꯣꯟꯗꯒꯤ ꯃꯦꯒꯖꯤꯟꯒ ꯂꯣꯏꯅꯅ .32 ꯄꯤꯁꯇꯣꯜ ꯑꯃ, 7.65mm ꯒꯤ ꯑꯦꯝꯃꯨꯅꯤꯁꯟ 4, ꯑꯃꯨꯕ ꯂꯦꯗꯔ ꯍꯣꯜꯁꯇꯔ ꯑꯃ, ꯑꯁꯥꯕ ꯅꯣꯡꯃꯩ ꯑꯃ, ꯁꯤꯝ ꯀꯥꯔꯗꯀ ꯂꯣꯏꯅꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ, ꯋꯥꯎꯊꯥꯡꯅꯕ ꯃꯆꯨꯒꯤ ꯋꯦꯂꯦꯠ ꯑꯃ, ꯑꯙꯥꯔ ꯀꯥꯔꯗ ꯑꯃ ꯔꯤꯀꯣꯚꯔ ꯇꯧꯔꯦ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯉꯣꯟꯗꯒꯤ ꯐꯪꯕ ꯄꯣꯠꯂꯝꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯡ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣ ꯀꯣꯂꯦꯖꯀꯤ ꯅꯨꯄꯤ ꯃꯍꯩꯔꯣꯏ ꯑꯃ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯒꯦꯡ ꯔꯦꯞ ꯇꯧꯈ꯭ꯔꯦ꯫ ꯀꯣꯜꯀꯇꯥꯗ ꯂꯣ ꯀꯣꯂꯦꯖꯀꯤ ꯅꯨꯄꯤ ꯃꯍꯩꯔꯣꯏ ꯑꯃ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯒꯦꯡ ꯔꯦꯞ ꯇꯧꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ 3 ꯄꯨꯂꯤꯁꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ RG ꯀꯥꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯦꯟড ꯍꯣꯁꯄꯤꯇꯥꯜꯗ ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔ ꯑꯃ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯊꯥ 3 ꯐꯥꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯍꯟꯅ ꯂꯣ ꯀꯣꯂꯦꯖ ꯑꯃꯗ ꯆꯞ ꯃꯥꯟꯅꯕ ꯊꯧꯗꯣꯛ ꯊꯣꯔꯛꯄꯗ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯅꯔꯛꯂꯤ꯫ ꯂꯣ ꯀꯣꯂꯦꯖꯀꯤ ꯅꯨꯄꯤ ꯃꯍꯩꯔꯣꯏ ꯒꯦꯡ ꯔꯦꯞ ꯇꯧꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯋꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯌꯥꯎꯔꯦ꯫ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:50ꯗꯒꯤꯅ 10:50 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯂꯧꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 15 ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯉꯔꯥꯡ ꯐꯥꯎꯕꯗ ꯄꯨꯟꯅ ꯃꯤꯑꯣꯏ 202 ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯈꯛꯇꯗ ꯃꯤꯑꯣꯏ 15 ꯅꯧꯅ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯅꯧꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯂꯤꯕ ꯃꯤꯑꯣꯏ 15 ꯑꯁꯤ ꯊꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯄꯨꯟꯕ ꯃꯁꯤꯡ 218 ꯌꯧꯔꯦ꯫ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯈ꯭ꯔꯕ ꯃꯤꯑꯣꯏ 15ꯃꯛ ꯅꯨꯄꯥ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯆꯍꯤ 14 ꯑꯃꯁꯨꯡ 18 ꯁꯨꯔꯕ ꯅꯨꯄꯥ ꯃꯆꯥ ꯌꯥꯎꯔꯤ꯫ ꯃꯈꯣꯏ 15ꯒꯤ ꯃꯅꯨꯡꯗ 8 ꯑꯃꯅ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯑꯗꯨꯒ ꯃꯈꯣꯏ 9 ꯑꯃꯅ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ 2 ꯑꯃꯁꯨꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ 1 ꯌꯥꯎꯔꯤ꯫ ꯃꯈꯣꯏ 15ꯃꯛ ꯃꯥꯏꯜꯗ ꯁꯤꯝꯇꯝ ꯉꯥꯛꯇꯅꯤ꯫ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯔꯒ ꯂꯩꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫